ꯏꯟꯗꯤꯌꯥ ꯆꯤꯡꯊꯥꯝꯀꯣ ꯑꯩ ꯂꯩꯐꯝꯁꯦ ꯍꯩꯔꯥꯡꯒꯣꯏꯊꯣꯡꯗꯒꯤꯅꯦ ꯑꯗꯣ ꯁꯤꯅ ꯂꯣꯏꯔꯦ ꯁ꯭ꯇꯗꯤꯁꯦ ꯑꯩ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯥꯁꯇꯔ ꯂꯣꯏꯖꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯇꯣꯞꯄ ꯃꯈꯥ ꯁꯨꯝ PhD ꯅꯨꯡ ꯇꯧꯅꯤꯡꯕꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦ ꯃꯦꯁꯦꯖ ꯍꯥꯏꯁꯦ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤ ꯏꯟꯈꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯅꯍꯥꯁꯤꯡꯁꯤꯅꯀꯣ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯕ ꯄꯣꯠꯇꯤ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯌꯥꯝꯅ ꯑꯃꯒ ꯅꯨꯡꯁꯤꯅꯕꯁꯦ ꯅꯍꯥ ꯑꯅꯤꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤꯅ ꯑꯃꯁꯨ ꯂꯣꯏ ꯅꯨꯡꯁꯤꯅꯕꯁꯦ ꯄꯥꯝꯅꯩꯀꯣ ꯑꯗꯨꯗꯩꯗꯨꯗ ꯉꯁꯥꯏꯒꯤ ꯅꯤꯡꯁꯤꯡꯍꯟꯕꯤ ꯍꯥꯏꯔꯤꯕ ꯃꯤꯁꯤꯅ ꯅꯨꯄꯤꯁꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯥꯒꯤ ꯁꯂꯥꯏꯉꯝꯕ ꯍꯥꯏꯁꯦ ꯃꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯍꯦꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯍꯣꯠꯅꯔꯛꯄꯗꯣ ꯃꯥꯅ ꯅꯨꯡꯁꯤꯖꯕꯗꯣ ꯑꯗꯨꯗꯨꯅ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯅꯨꯡꯁꯤꯕꯁꯦ ꯀꯣꯟꯅ ꯊꯪꯗ ꯉꯁꯥꯏꯒꯤ ꯍꯦꯔꯣꯁꯤꯅ ꯁꯨꯡꯌꯥ ꯌꯥꯕꯤꯗ꯭ꯔꯒꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯤꯅ ꯊꯃꯣꯏ ꯁꯦꯡꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯈꯤꯕꯁꯤꯅ ꯀꯣꯟꯅ ꯇꯨꯡꯗ ꯃꯥꯏ ꯄꯥꯛꯈꯤꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯤꯅ ꯃꯥꯏ ꯄꯥꯛꯈꯤꯕ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯊꯣꯏꯗꯣꯛꯄ ꯑꯇꯣꯞꯄꯗꯤ ꯀꯩꯁꯨ ꯌꯥꯎꯖꯗꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅꯀꯣ ꯁꯨꯝ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯅꯕ ꯑꯣꯏꯅ ꯇꯧꯈꯤꯕꯅꯤ ꯑꯍꯥꯟꯕꯅꯤ ꯏꯕꯒꯤ ꯏꯅꯣꯠ ꯂꯥꯛꯄꯁꯤ ꯀꯃꯥꯏꯅ ꯂꯥꯛꯈꯤꯒꯦ ꯃꯁꯤꯒꯤ ꯁ꯭ꯇꯣꯔꯤ ꯂꯥꯏꯟꯁꯦ ꯏꯅꯣꯠꯁꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯏꯅꯤꯁꯦ ꯈꯪꯗꯦꯕꯀꯣ ꯍꯥꯏꯗꯤ ꯏꯁꯥꯗ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯇꯥꯟꯅꯔꯛꯇꯅ ꯁꯤꯒꯤ ꯂꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯄꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯅꯕꯁꯨ ꯂꯩꯖꯗꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯋꯥꯈꯜꯗꯇꯁꯦꯡꯕꯗꯤ ꯑꯩꯁꯦ ꯋꯥꯔꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯟꯅ ꯁꯨꯝ ꯃꯃꯥꯡꯗ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯁꯤꯒꯨꯝꯕꯁꯦ ꯁꯨꯝ ꯄꯥꯕꯁꯤꯗ ꯑꯩꯉꯣꯟꯗꯁꯨ ꯏꯅꯤꯡꯕ ꯑꯃ ꯍꯥꯟꯅ ꯄꯥꯔꯝꯕꯅꯤ ꯑꯩꯁꯨ ꯑꯃꯔꯣꯝꯗꯗꯤ ꯑꯩꯁꯨ ꯚꯤꯌꯨꯋꯔ ꯑꯃꯅꯤ ꯂꯤꯁꯅꯔ ꯑꯃꯅꯦꯕꯀꯣ ꯑꯗꯩ ꯀꯣꯟꯅ ꯁꯨꯝ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯦ ꯂꯥꯛꯄꯗꯒꯤ ꯑꯗꯨꯝ ꯏꯈꯤꯕꯅꯦ ꯍꯥꯏꯁꯦ ꯍꯣꯏ ꯑꯩꯁꯨ ꯏꯟꯈꯠꯂꯛꯄ ꯀꯧꯕꯅꯤꯅꯀꯣ ꯑꯗꯨꯝꯕꯨꯗꯤ ꯌꯥꯎꯋꯦ ꯑꯗꯨ ꯊꯣꯏꯗꯣꯛꯅ ꯀꯩꯁꯨ ꯍꯦꯟꯅ ꯃꯔꯤ ꯂꯩꯅꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯝ ꯏꯁꯥꯅ ꯁꯥꯒꯠꯆꯕ ꯑꯣꯏꯗꯣꯏꯅꯦ ꯃꯦꯁꯦꯖꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯅꯨꯡꯁꯤꯕꯕꯨꯗꯤ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯁꯦꯡꯗꯕ ꯅꯨꯡꯁꯤꯕꯁꯦ ꯑꯩꯈꯣꯏ ꯈꯟꯗꯣꯛꯄ ꯉꯝꯗꯦꯗꯅ ꯈꯟꯗꯣꯛꯄ ꯉꯝꯗꯕꯁꯤꯗꯅꯦꯕ ꯃꯥꯅ ꯅꯨꯡꯁꯤꯔꯤꯁꯤꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕꯗꯣ ꯈꯟꯗꯣꯛꯄ ꯉꯝꯗꯕꯅꯤꯅ ꯉꯁꯥꯏꯒꯤ ꯐꯩꯖꯩ ꯆꯠꯅꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯒ ꯀꯣꯟꯅ ꯊꯝꯃꯛꯄꯅꯦ ꯑꯗꯣ